Ngasisu mayamgidamagta anauba phunga wari ama putuna laksari. Wari asigi mamingna Lairembina piramba sanagi thang. Wari asibu ibirakpana Unison Lai Khuram. Thaina matam amada khul amakhakta yamna lairaba yum ama leirami. Yum asida ahal amaga mau naha nupi amaga angang amaga leirami. Mau naha nupi si yamna kana naduna phamungdagi hawgat kangkhatpa ngamdana leirami. Magi masanupa chahi 7-9 ngariba sina mamagi anabadubu sangli seba tawbiri. Tompokna magi mamabu yengduna hairai. Ima, pupudo turelda ising sokpa chatki. Mathantana ising purakpa ngamlaroi. Ay amukta chatpiruge. Mahaki mamana khumlai. Napudo aigi amadi nangi khanbada yamna wazarabani. Masanupa ipuroiba adusu mafam khangdana mangkhredo. Sire haina pausu taki. Hausikti nama isu yamna kana naduna leiri. Asumna hawgat kangkhatpa ngamdana laiklibase phanadi kuiredo. Solaba napu asina ima ichabu takpiduna leiri. Madu pumba nacha isu loina khangi. Ado ima pupusi yamna nushiko ma leiramdrabadi ngasi ima icha anise aduki matik waramgani ko. Napubune luna chana tawbiyuko. Nama aini ichabu thadoktunna chatkhrabasu napugi nakta lehingdana leirauko. Karino imana haibiribadubo karigi aibu thadoktuna imana chatpigadoribano. Nama aise kuina sangna nakhoigi narakta tinduna leigani haiba thasajrene. Nakhoigi marakta yamna kuinadi hingduna leiningmani. Taibang panbagi kumhai ase yawningmani. Adubu handaki mapok asidadi taibang sema mapu mahakna tambiramji. Hai palhaidaba wagakta hardana imagi anabase kaisu tawroi. Pupunasu chingdagi mana masing mayam ama thiraga hidak langthak semduna lakanaribasidi soidana phagani ima. Se wakhaldo hena khanjinbiganoba. Karamnadi khalloidoribano. Nungshiraba isa pisak nangbu thadoktunna chatnagani khanbada nama aigi thamoidi puba ngamdrene he. Asi hairaga mamitagi mapi sintharai. Tompokna mamagi mitludagi sintharakliba pirang adubu makhut macha aduna taithokpi. Ima kapkano se kaplabadi nasadu hena soksilani. Ima ngahakta leibiramko pupuna ising sokatpado aisu ngahakta yawbirukige. Thuna halaki ima. Horen halaklaga imana yamna pamjaba mairen champuta phutpidoini. Hoi hoi chatsaruro. Tompokto hawgatuna turel tamna chatkre. Tompoki mapulu khoina turelda ising soktuna leiri tanja sida masunupa tompokna laktuna magi manakta leptuna leiri. Lukhoina masunupabu yengduna hairai. Aima nangdi asida oina laklabaro yumdana mabu sanglaga layu hairamlaga. Pupu nathanta ising honbado wanina aisu honba yawgena laini. Nangbu ising honba ngamgadarane. Ngammina nahansu sigi turel sidagi ai thanta ising holina. Kari nathanta turel sida kumduna ising holiba. Hai matung manaudi turel sidane nathanta khakkumganuko. Pupuna thabak suba sakringaida aidi adum ithanta turelda kummina. Ithanta turenda songthaduna susanai. Loiredana kanana nangonda nathanta chatlu haibage. Hai matung manau chakkanuko haribasini. Iroiba kaina pupugi saisudo kidaba tawganuko. Kaigino adudi pupu maram le. Kari maram? Horene ayumda haigi chalo aigi mang tharu chalo. Tompoktu mapugi mamang thangduna mayum tamna satkre. Lukhoido chakhumda changle mamau nupina
ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯊꯣꯡꯂꯤ꯫ ꯂꯨꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯃꯁꯨ ꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯄꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯨꯄꯨ, ꯉꯁꯥꯏ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ." "ꯀꯔꯤꯕꯣ?" "ꯑꯁ, ꯇꯨꯔꯦꯜꯗ ꯀꯨꯝꯒꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯣ." "ꯑꯣ, ꯄꯨꯄꯨꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ, ꯀꯣꯛꯀꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯀꯥꯎꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯦ." "ꯑꯗꯣ ꯍꯥꯏꯔꯣꯕꯁꯦ." "ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯂꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯋꯥꯔꯤꯅꯤ, ꯂꯥꯏꯒꯤ ꯋꯥꯔꯤ." "ꯂꯥꯏꯒꯤ ꯋꯥꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯄꯨꯄꯨ꯫ ꯁꯦ, ꯊꯨꯅ ꯂꯤꯕꯤꯔꯣꯕ." "ꯍꯣꯏ, ꯂꯤꯔꯒꯦ꯫ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯇꯨꯔꯦꯜꯗꯣ, ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ." ꯇꯣꯝꯄꯣꯛꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯃꯄꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯂꯨꯈꯣꯏꯅ ꯋꯥꯔꯤ ꯂꯤꯔꯤ꯫ "ꯃꯇꯝꯗꯣ ꯅꯄꯨꯍꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯅꯤ." ꯂꯨꯈꯣꯏꯅ ꯃꯇꯥꯎ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯊꯣꯏꯕ, ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯕ ꯁꯥꯟꯅꯔꯨꯁꯦ." ꯊꯣꯏꯕꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕꯁꯤꯗ ꯇꯨꯔꯦꯜꯗ ꯀꯨꯝꯂꯨꯕ ꯍꯧꯅꯗꯦꯗ." "ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤꯁꯦ ꯀꯤꯕꯩ ꯋꯥꯔꯣ?" "ꯀꯤꯕꯒꯤꯕꯨꯗꯤ ꯑꯗꯨꯒꯤꯗꯤ ꯅꯠꯇꯕ, ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯅꯪꯅ ꯀꯤꯔꯤꯕꯗꯣ ꯑꯩꯗꯤ ꯈꯪꯉꯕꯗꯣ." "ꯅꯪꯅ ꯀꯤꯔꯒꯅ ꯃꯈꯥꯔꯣꯝꯒꯤ ꯏꯇꯥꯎꯁꯤꯡꯗꯣ ꯑꯗꯨꯁꯨ ꯍꯧꯔꯁꯤ, ꯃꯈꯣꯏꯒ ꯄꯨꯟꯅ ꯏꯔꯨꯖꯔꯨꯁꯦ." "ꯃꯈꯣꯏꯗꯤ ꯌꯥꯔꯣꯏꯗ." "ꯀꯩꯒꯤ?" "ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯍꯟꯗꯕꯅꯤ." "ꯑꯗꯨꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅꯤꯇ ꯉꯥꯏꯔꯦꯅꯦ." "ꯑꯩꯗꯤ ꯅꯠꯇꯦ ꯀꯩꯁꯨ." "ꯅꯪꯅ ꯀꯤꯔꯕꯅꯤꯅ ꯇꯨꯔꯦꯜꯗ ꯀꯨꯝꯂꯔꯣꯏꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯀꯥꯔꯒ ꯍꯩꯕꯣꯡ ꯍꯦꯛꯎꯁꯤ, ꯑꯗꯨꯒ ꯁꯨꯔꯒ ꯆꯥꯅꯕ." "ꯑꯩꯁꯨ ꯆꯥꯅꯤꯡꯂꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯎꯔꯁꯤ, ꯌꯨꯝꯗ ꯄꯨꯔꯒ ꯁꯨꯔꯒ ꯆꯥꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜꯗꯨ ꯌꯧꯔꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯨꯈꯣꯏꯅ ꯍꯩꯕꯣꯡ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯍꯩꯕꯣꯡꯁꯦ ꯀꯌꯥꯕꯨ ꯄꯥꯟꯗ꯭ꯔꯦꯅꯦ, ꯑꯃꯨꯟꯕ ꯈꯔꯗꯤ ꯄꯥꯜꯂꯤ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯅꯗꯤ ꯍꯩꯕꯣꯡꯁꯤ ꯁꯨꯔꯒ ꯆꯥꯒꯦꯅꯈꯜꯂꯤ, ꯑꯗꯨꯕꯨ ꯁꯨꯔꯒ ꯆꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯟꯕꯁꯤꯁꯨ ꯌꯥꯝ ꯍꯧꯕꯅꯤ, ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ." "ꯑꯃꯨꯟꯕꯈꯩꯁꯤꯁꯨ ꯃꯨꯜꯂꯒ ꯇꯨꯔꯦꯟꯗ ꯂꯣꯏ ꯇꯥꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯉꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯈꯥꯗꯁꯨ ꯄꯠꯂꯒ ꯇꯥꯔꯤ ꯃꯌꯥꯝꯁꯦ." "ꯍꯣꯏꯁꯦ, ꯑꯩ ꯍꯥꯟꯅ ꯀꯥꯈꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯂꯨꯈꯣꯏꯅ ꯀꯥꯈꯠꯂꯤ꯫ ꯍꯩꯕꯣꯡ ꯑꯗꯨꯅ ꯄꯥꯟꯕ ꯃꯐꯝꯗ ꯎꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯍꯩꯕꯣꯡꯗꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ꯫ ꯑꯃꯨꯟꯕꯁꯤꯗꯕꯨ ꯍꯦꯟꯅ ꯍꯥꯎꯋꯤꯅꯦ ꯑꯩꯗꯤ꯫ ꯁꯤꯗ ꯄꯥꯜꯂꯤꯕ ꯈꯔꯁꯦ ꯁꯤ ꯂꯣꯏꯅ ꯍꯦꯛꯑꯒ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯁꯤ." "ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯁꯤ." ꯃꯈꯣꯏ ꯑꯅꯤꯅ ꯍꯩꯕꯣꯡ ꯍꯦꯛꯇꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯄꯥꯈꯠꯂꯞꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯊꯛ ꯊꯛ ꯅꯤꯛꯏ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ? ꯏꯁꯤꯡ ꯃꯅꯨꯡꯗꯕꯨ ꯀꯅꯥ ꯂꯩꯔꯝꯒꯗꯣꯏꯅꯣ, ꯉꯥ ꯅꯠꯇꯅ? ꯉꯥꯅꯕꯨ ꯑꯁꯨꯛ ꯀꯟꯅ ꯏꯊꯛ ꯅꯥꯏꯅ ꯅꯤꯛꯄ ꯍꯧꯅꯕ꯭ꯔꯣ? ꯈꯪꯗꯦꯅꯦ, ꯑꯗꯣ ꯉꯥꯖꯥꯎ ꯑꯣꯏꯔꯝꯃꯗꯤ?" "ꯍꯣꯏꯅꯦ, ꯉꯥꯖꯥꯎ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯉꯥꯖꯥꯎꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ?" "ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ." ꯃꯃꯤꯠ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯛꯅ ꯀꯣꯏꯅ ꯆꯠꯂꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯤ ꯏꯇꯥꯎ, ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯀꯔꯤꯅꯣꯃꯅ ꯏꯔꯨꯞꯇꯨꯅ ꯆꯠꯂꯤꯕꯁꯦ." "ꯏꯇꯥꯎ, ꯑꯁꯤꯗꯤ ꯉꯥ ꯃꯥꯟꯗꯦ꯫ ꯉꯥꯖꯥꯎ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯈꯛꯇꯤ ꯆꯥꯎꯔꯣꯏꯕꯣ꯫ ꯃꯁꯥꯁꯦ ꯃꯨꯔꯤ ꯃꯨꯔꯥ ꯑꯣꯏꯅꯁꯨ ꯎꯔꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣ?" ꯃꯃꯤꯠ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ
ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯍꯧꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯃꯆꯤꯜ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯑꯦ, ꯍꯤꯡꯆꯥꯕꯤꯅꯤ ꯏꯇꯥꯎ! ꯍꯤꯡꯆꯥꯕꯤ ꯂꯩꯔꯦ ꯇꯨꯔꯦꯟꯗ! ꯍꯤꯡꯆꯥꯕꯤ ꯂꯩꯔꯦ!" ꯇꯨꯔꯦꯜꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯧꯕ ꯎꯆꯥꯎ ꯑꯗꯨꯒꯤ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯃꯤ ꯑꯅꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯏꯇꯥꯎ, ꯍꯤꯡꯆꯥꯕꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯏ, ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯁꯤ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯏꯄꯥ ꯏꯇꯣꯟ, ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝꯁꯤꯡ, ꯍꯧꯖꯤꯛꯇ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯍꯩꯕꯣꯡ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯨꯔꯦꯜ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯨꯡ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯇꯨꯔꯦꯜꯗ ꯍꯤꯡꯆꯥꯕꯤ ꯂꯩꯍꯧꯔꯦ." ꯑꯉꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯒ ꯂꯩꯀꯥꯏ ꯑꯍꯜ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯔꯛꯏ꯫ "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ! ꯃꯆꯤꯜ ꯑꯁꯤ ꯊꯤꯗꯨꯅ ꯑꯍꯜ ꯂꯩꯈꯣꯏꯗꯕꯨ ꯀꯔꯦꯝꯅꯕ ꯁꯥꯏ, ꯃꯆꯣꯡ ꯃꯄꯥ ꯀꯌꯥꯗ ꯅꯥꯏꯗ꯭ꯔꯤꯕꯅꯣ! ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ!" ꯂꯨꯈꯣꯏꯅ, "ꯏꯄꯨꯁꯤꯡ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯣꯏꯗꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯊꯥꯖꯗ꯭ꯔꯒ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯇꯨꯅ ꯌꯦꯡꯂꯁꯤ꯫ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ ꯍꯥꯏꯕꯗꯣ ꯈꯪꯂꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨ ꯌꯦꯡꯗꯨꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ, ꯑꯉꯥꯡ ꯑꯅꯤ, ꯀꯗꯥꯏꯅꯣ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯕꯨ? ꯇꯨꯔꯦꯜꯁꯤꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ?" ꯂꯨꯈꯣꯏꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯨꯔꯦꯜꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯤꯒꯤ ꯇꯨꯔꯦꯜ ꯃꯌꯥꯏꯁꯤꯗꯅꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯐꯥꯎꯒꯠꯂꯛꯈꯤꯕꯗꯣ." "ꯂꯩꯇꯦ ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯂꯩꯔꯦ꯫ ꯍꯩ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯉꯥꯡꯅ ꯅꯆꯤꯟ ꯊꯤꯕ ꯐꯠꯇꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜꯁꯤꯡꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯣꯏꯕꯗꯨ ꯃꯤꯠꯀ ꯂꯩꯍꯧꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯉꯥ ꯀꯌꯥ ꯐꯥꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯅ ꯇꯨꯔꯦꯜꯗ ꯀꯨꯝꯂꯛꯂꯕꯗꯤ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ, ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯃꯀꯣꯟ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯑꯩꯒꯤ ꯏꯌꯨꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯅꯪꯅ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯗ ꯆꯥꯛꯇꯥꯕ ꯉꯥ ꯀꯌꯥ, ꯇꯨꯔꯦꯜꯁꯤꯗ ꯀꯨꯝꯂꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯆꯥꯔꯕ? ꯃꯁꯤ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯍꯤꯡꯆꯥꯕꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ." ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ, "ꯃꯐꯝꯁꯦ ꯉꯥ ꯆꯥꯛꯁꯨ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯂꯩ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯔꯒꯦ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯏꯁꯤꯡꯗ ꯈꯛꯇ ꯂꯩꯕ ꯉꯝꯕ ꯍꯤꯡꯆꯥꯕꯤꯅꯤ, ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯇ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯔꯤꯟ ꯑꯁꯤꯗ ꯍꯪꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯒꯤ ꯀꯦꯜꯂꯛꯄ ꯑꯃꯨꯟꯕ ꯍꯩꯕꯣꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯂꯨꯈꯣꯏꯅ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯊꯑꯣꯏꯅ ꯂꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯝꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯅꯍꯥꯟ ꯃꯈꯩꯁꯨ ꯂꯩꯕ ꯖꯥꯠꯂꯥ? ꯃꯗꯨ ꯃꯥꯟꯗꯦ, ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ, ꯍꯟꯗꯛꯈꯛꯅꯤ ꯊꯦꯡꯅꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯄ ꯄꯥꯎ ꯑꯁꯤꯃꯛ ꯑꯍꯜꯁꯤꯡꯅ ꯇꯝꯕꯗ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯗ꯭ꯔꯤ꯫ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯆꯤꯟꯊꯤ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯤꯔꯦ꯫ ꯐꯔꯦ, ꯉꯁꯤ ꯈꯛꯇꯪꯒ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯁꯤꯗ ꯂꯨꯝꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ." ꯂꯨꯈꯣꯏꯗꯨ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜꯗꯨ ꯌꯧꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯧꯕ ꯑꯁꯣꯡꯕ ꯍꯥꯕꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯆꯥꯔꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯄꯒꯤ ꯃꯃꯤꯗꯨ ꯂꯨꯈꯣꯏꯅ ꯑꯃꯨꯛꯁꯨ ꯎꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎ ꯇꯝꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯗ ꯂꯨꯈꯣꯏꯅ ꯄꯥꯎ ꯇꯝꯃꯤ꯫ ꯏꯄꯥ ꯏꯇꯣꯟꯁꯤꯡ, ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯇꯨꯔꯦꯜꯗ ꯏꯔꯣꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯆꯤꯟ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯂꯩꯁꯨ ꯂꯩꯇꯕꯗꯨꯕꯨ ꯂꯩ ꯀꯥꯏꯅ ꯑꯍꯜ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯈꯔꯁꯨ ꯍꯥꯏꯕ ꯁꯥꯏ꯫ ꯍꯩ, ꯍꯤꯡꯆꯥꯕꯤ ꯀꯥꯏꯗꯨꯗꯤ ꯋꯥꯔꯤꯒꯤ ꯋꯥꯅꯤ, ꯇꯥꯏꯕꯪꯗ ꯂꯩꯕ ꯅꯠꯇꯦꯅꯦ꯫ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯆꯠꯂꯨꯅ ꯌꯨꯝꯗ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ꯫ ꯉꯁꯤꯗꯪꯒ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ꯫ ꯃꯍꯥꯛꯇꯣ ꯏꯔꯣꯜꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯍꯣ, ꯐꯔꯦ ꯐꯔꯦ, ꯌꯦꯡꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯇꯝꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯂꯨꯈꯣꯏꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯈꯪꯂꯕ꯭ꯔꯥ ꯍꯥ? ꯅꯪꯅ ꯑꯣꯏꯗꯕ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯐꯨꯔꯒ ꯐꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯗꯨ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯅꯤꯔꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯑꯔꯥꯟꯕ ꯑꯗꯨꯃꯛ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ ꯊꯥꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨ ꯇꯞꯅ ꯏꯁꯤꯡ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯩꯕꯣꯡ ꯃꯈꯣꯡ ꯃꯄꯥꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯊꯤꯡꯒꯠꯇꯨꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯀꯣꯟꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯤ? ꯀꯔꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯆꯥꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ? ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯀꯣꯟ? ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯅꯤꯡꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯆꯥꯅꯤꯡꯂꯦ ꯆꯥꯒꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯩꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯅꯤ꯫ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯌꯨꯝꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯂꯩꯔꯦꯝꯕꯤ ꯑꯁꯤꯒꯤ ꯋꯥꯐꯝꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ? ꯍꯩ, ꯂꯩꯔꯦꯝꯕꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ, ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯀꯌꯥꯗ ꯂꯝꯍꯦꯟ ꯇꯨꯍꯦꯜꯂꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅ ꯃꯁꯤꯕꯨ! ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯂꯩꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯎꯠꯂꯒꯦ꯫ ꯍꯩ, ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯉꯝꯕꯅ ꯀꯗꯥꯏꯐꯥꯎ, ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯉꯝꯕꯅ ꯀꯗꯥꯏꯐꯥꯎ ꯍꯥꯏꯕꯗꯣ ꯈꯪꯅꯔꯁꯤ꯫ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯗꯨ ꯏꯔꯣꯜꯅꯨꯡꯗ ꯃꯀꯣꯛ ꯊꯤꯡꯖꯤꯟꯗꯨꯅ ꯑꯃꯨꯛ ꯂꯨꯞꯈ꯭ꯔꯦ ꯑꯗꯨꯒ ꯏꯔꯣꯜꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯊꯥꯡ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯦ, ꯁꯅꯥꯒꯤ ꯊꯥꯡꯅꯤꯅꯦ ꯑꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯅ ꯂꯪꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯊꯥꯡ ꯑꯁꯤ ꯂꯩꯔꯦꯝꯕꯤꯁꯤꯗꯒꯤ ꯃꯨꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯌꯥ ꯑꯗꯨ ꯀꯟꯅ ꯀꯥꯊꯣꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯀꯟꯅ ꯊꯤꯟꯗꯣꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯊꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯁꯨ ꯃꯇꯤꯛ ꯃꯌꯥ ꯌꯥꯝꯅ ꯂꯩꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯤꯡꯆꯥꯕꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯃꯥꯒꯤ ꯊꯥꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯦꯝꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯡꯅ ꯌꯥꯟꯅꯔꯝꯃꯤ꯫ ꯑꯃꯅ ꯌꯥꯜꯂꯤ, ꯑꯃꯅ ꯉꯥꯛꯊꯣꯛꯏ, ꯑꯃꯅ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯤ, ꯑꯃꯅ ꯑꯃꯨꯛ ꯉꯥꯛꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯥꯏꯅꯔꯛꯄꯅ ꯍꯤꯡꯆꯥꯕꯤꯅ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯒꯤ ꯊꯥꯡꯒꯤ
ꯊꯥꯡꯈꯣꯛ ꯑꯗꯨꯗ ꯈꯖꯤꯛ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯥꯟꯁꯤꯜꯂꯛꯂꯕ ꯑꯁꯤꯗꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯃꯇꯤꯛ ꯃꯉꯥꯜ ꯃꯌꯥꯝ ꯑꯃ ꯊꯛꯇꯣꯔꯛꯏ꯫ ꯊꯥꯡ ꯑꯃꯈꯛꯇ ꯑꯣꯏꯔꯝꯕꯗꯨ ꯊꯥꯡ 3 ꯂꯣꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯇꯝꯅ ꯌꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯅꯣꯡꯗꯣꯜꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯃꯨꯛ ꯏꯔꯨꯞꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯃꯁꯨꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯣꯝꯄꯣꯛꯅ ꯈꯨꯝꯂꯛꯏ, "ꯄꯨꯄꯨ, ꯍꯧꯖꯤꯛꯁꯨ ꯇꯨꯔꯦꯜꯗ ꯃꯗꯨꯒꯤ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯗꯣ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ?" "ꯂꯩꯔꯝꯈꯤꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯁꯤꯕ ꯅꯥꯏꯕ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯤꯔꯣꯜ ꯈꯨꯗꯤꯡꯗ ꯃꯍꯥꯛꯇꯤꯅꯦ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯐꯔꯦ, ꯋꯥꯔꯤꯁꯨ ꯂꯤꯔꯕꯅꯤꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯨꯔꯣ꯫ ꯄꯨꯄꯨꯅꯦ ꯆꯥꯛ ꯑꯁꯦ ꯊꯨꯅ ꯊꯣꯡꯒꯠꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯅꯕ." ꯇꯣꯝꯄꯣꯛꯇꯨ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯂꯩ ꯍꯥꯏꯕ, ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯊꯥꯡ ꯄꯥꯏꯕ, ꯐꯗꯤ ꯐꯖꯔꯝꯒꯅꯤꯀꯣ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯨꯈꯣꯏꯅ ꯃꯁꯨꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯨꯄꯨꯒꯤ ꯇꯣꯝꯄꯣꯛ, ꯅꯄꯨ ꯑꯩ ꯑꯋꯥꯡꯁꯤꯡꯗ ꯆꯠꯂꯒ ꯏꯁꯤꯡ ꯈꯖꯤꯛꯇ ꯌꯥꯜꯂꯨꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯀꯣꯂꯤꯡ ꯀꯥꯕ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨ ꯃꯈꯥꯗ ꯊꯝꯂꯝꯂꯒ ꯁꯝꯕꯜꯒꯤ ꯆꯩ ꯑꯃ ꯁꯠꯇꯣꯛꯂꯒ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅ ꯇꯥꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯕꯨ ꯊꯥꯡꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯗꯨ ꯑꯣꯏꯅ ꯄꯥꯏꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ?" "ꯂꯥꯝꯗꯦ꯫ ꯅꯄꯨꯗꯤ?" "ꯄꯨꯄꯨꯕꯨꯔꯣ, ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤ." "ꯁꯣꯜꯂꯕ ꯃꯥꯅ ꯆꯤꯡ ꯑꯗꯨ ꯇꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯕ? ꯂꯝꯂꯛꯀꯤ ꯁꯥ ꯃꯌꯥꯝ ꯊꯦꯡꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ." "ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯊꯥꯡꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ." "ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ?" "ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯦ, ꯑꯁꯤꯗꯅꯦ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕ." "ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗꯗꯤ?" ꯄꯨꯄꯨꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤ, ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯥꯡ ꯄꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ꯫ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯊꯥꯡ ꯍꯥꯏꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤꯕꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ." ꯃꯁꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥꯗꯨꯅ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯨꯝꯕ ꯑꯍꯦꯟꯕ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯋꯥꯈꯜꯒꯅꯦ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯪꯒꯤ ꯅꯁꯥꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯑꯍꯦꯟꯕ ꯄꯨꯝꯕꯒꯤ ꯋꯥꯈꯜ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯈꯩ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯀꯣ." "ꯑꯗꯨꯗꯤ ꯏꯃꯥ, ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯀꯔꯝ ꯇꯧꯕ ꯇꯥꯏ?" "ꯏꯆꯦ, ꯏꯃꯥ ꯍꯥꯏꯒꯦ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ, ꯃꯤ ꯍꯥꯠꯄ, ꯐꯠꯇꯕ ꯇꯧꯕ, ꯂꯧꯅꯝꯕ, ꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯄꯨꯝꯅꯃꯛꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤꯀꯣ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯨꯝꯕꯇ ꯉꯥꯡꯕ ꯇꯥꯏ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯥꯏ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯏ, ꯀꯂꯛ ꯃꯤꯍꯧꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯈꯛꯇꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯅꯍꯥꯛꯄꯨ ꯆꯥꯟꯕꯤꯒꯗꯧꯔꯤꯕꯅꯤ." ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯇꯣꯝꯄꯣꯛꯇꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ "ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯦꯀꯣ." ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯜꯗ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯁꯟ ꯃꯌꯥꯝ ꯆꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯃꯄꯥꯅ ꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯇꯥꯜꯂꯨꯆꯣ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯄꯣꯛꯇꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯊꯥꯡ ꯑꯃꯟꯕ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯤ ꯃꯥꯅ ꯈꯜꯂꯤ,
ꯄꯨꯄꯨꯗꯣ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯤꯅ ꯊꯥꯡꯁꯤ ꯄꯨꯈ꯭ꯔꯒ ꯁꯤꯗ ꯑꯃꯨꯛ ꯀꯥꯎꯗꯨꯅ ꯊꯝꯂꯝꯂꯤꯕ ꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯗꯤ ꯆꯤꯡꯗꯨꯗ ꯊꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯜꯂꯝꯂꯔꯣꯏꯕꯣ. ꯑꯩꯅ ꯊꯨꯅ ꯊꯥꯡꯁꯦ ꯊꯤꯜꯂꯨꯗꯕ ꯌꯥꯗꯦ. ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯇꯥꯜꯂꯝꯂꯒ ꯇꯨꯔꯦꯜ ꯇꯝꯅ ꯍꯥꯟꯅ ꯆꯠꯂꯝꯃꯤ. ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯦ. ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯇꯦꯛꯊꯔꯒ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨꯕꯨ ꯎꯔꯝꯃꯤ. ꯃꯁꯥꯁꯦ ꯌꯥꯜꯂꯒ ꯂꯩꯔꯤꯅꯤ. ꯁꯣꯏꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄ ꯇꯥꯔꯦ. ꯃꯁꯤꯅꯒ ꯇꯨꯔꯦꯜꯗ ꯀꯨꯝꯕ ꯃꯤꯒꯤ ꯃꯀꯣꯛꯇ ꯇꯥꯔꯒ ꯌꯩꯔꯗꯤꯕ ꯃꯤꯗꯣ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ. ꯑꯃꯨꯛꯇ ꯀꯛꯊꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯑꯁꯤ ꯈꯟꯗꯨꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯇꯨꯔꯦꯜꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯁꯥ ꯑꯃ ꯌꯥꯟꯊꯔꯤꯕ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯗꯨꯅ ꯀꯛꯊꯠꯄ ꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯈꯨꯠꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯃꯥꯅ ꯄꯥꯏꯕ ꯊꯥꯡꯗꯨ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ. ꯊꯥꯡꯁꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦꯅꯦ. ꯄꯨꯄꯨꯅ ꯈꯪꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯨꯈ꯭ꯔꯅꯤ. ꯊꯥꯡꯁꯤ ꯊꯤꯗꯕ ꯌꯥꯗꯦ. ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯊꯨꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯇꯥꯈꯤꯕ ꯃꯐꯝꯗ ꯊꯤꯕ ꯇꯥꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ. ꯂꯩꯇꯦꯅꯦ. ꯃꯐꯝꯁꯤꯗ ꯇꯥꯈ꯭ꯔꯒ ꯀꯔꯝꯅ ꯂꯩꯇ꯭ꯔꯤꯅꯣ? ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯐꯪꯗ꯭ꯔꯦ. ꯊꯥꯡ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯃꯄꯨꯅ ꯉꯥꯡꯂꯛꯀꯅꯤ ꯆꯩꯔꯛꯀꯅꯤ ꯈꯟꯗꯨꯅ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ. ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯀꯥꯈꯠꯇꯨꯅ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ. ꯇꯥꯟꯖꯥꯁꯤꯗ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯃꯥꯒꯤ ꯃꯄꯨ ꯂꯨꯈꯣꯏꯗꯨ ꯃꯀꯣꯛꯇ ꯁꯤꯡ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ. ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯇꯞꯅ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯀꯣꯛꯊꯛꯇꯒꯤ ꯁꯤꯡ ꯑꯗꯨ ꯊꯥꯔꯝꯃꯤ. ꯂꯨꯈꯣꯏꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯣꯝꯄꯣꯛ, ꯑꯩꯅ ꯅꯉꯣꯟꯗ ꯇꯨꯔꯦꯜꯗ ꯅꯊꯟꯇ ꯀꯩꯗꯧꯅꯨꯡꯗ ꯆꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯤ ꯄꯨꯄꯨꯅ ꯍꯥꯏꯕ ꯏꯟꯗꯦꯅꯦ. ꯇꯣꯝꯄꯣꯛꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯄꯨꯄꯨꯅ ꯊꯥꯡ ꯄꯨꯕ ꯀꯧꯔꯝꯕꯗꯨꯗ ꯊꯥꯡ ꯑꯗꯨꯕꯨ ꯄꯤꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ. ꯊꯥꯡ ꯑꯗꯨ ꯄꯤꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤꯗ ꯅꯃꯥꯏꯒꯗꯨ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯃꯥꯒ ꯈꯠꯅꯔꯛꯄꯔꯣ ꯅꯪꯕꯣ? ꯑꯗꯨꯕꯨꯔꯣ ꯄꯨꯄꯨ, ꯑꯁꯤꯒꯤ ꯍꯩꯕꯣꯡ ꯃꯆꯥ ꯑꯃ ꯍꯥꯏꯊꯔꯒ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯀꯛꯊꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯀꯥꯟꯗ ꯊꯥꯡꯗꯣ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕ. ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯀꯨꯝꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ. ꯊꯥꯡ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ? ꯇꯥꯔꯕꯗꯤ ꯑꯗꯨꯃꯨꯛ ꯇꯥꯖꯈ꯭ꯔꯁꯅꯤ. ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯊꯟꯗ ꯀꯨꯝꯗꯨꯅ ꯊꯤꯔꯨꯔꯤꯕꯅꯣ? ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯇꯨꯔꯦꯜꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ? ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯡꯗꯨ ꯃꯥꯡꯈ꯭ꯔꯗꯤ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯐꯨꯒꯅꯤꯅ ꯊꯤꯕꯅꯤ. ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ. ꯁꯦ ꯃꯗꯨꯒꯤ ꯊꯥꯡꯗꯨꯗꯤ ꯃꯟꯁꯨ ꯃꯜꯂꯕꯅꯤ ꯑꯗꯨꯒ ꯀꯣꯂꯤꯡꯁꯨ ꯀꯥꯔꯕꯅꯤ. ꯃꯥꯡꯖꯈ꯭ꯔꯁꯅꯨ. ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯍꯟꯕ ꯊꯥꯡ ꯑꯃ ꯑꯃꯨꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯑꯣꯏꯁꯨ ꯃꯗꯨꯒꯤ ꯊꯥꯡꯗꯣ ꯄꯨꯄꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯀꯥꯟꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯦ ꯍꯥꯏꯗꯥꯏ. ꯑꯗꯨꯅ ꯄꯥꯝꯃꯨꯏ. ꯄꯨꯄꯨ, ꯑꯩꯈꯣꯏ ꯑꯅꯤ ꯀꯨꯝꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯤꯈꯤꯁꯤ. ꯌꯥꯗꯦ. ꯊꯤꯔꯒꯨꯝꯁꯤ. ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯇꯨꯔꯦꯜ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯀꯣꯛ ꯊꯤꯡꯒꯠꯂꯛꯇꯨꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ. ꯅꯨꯄꯤ ꯑꯗꯨ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯗꯨꯅꯤ. ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯏꯁꯤꯡ ꯂꯩꯔꯦꯝꯕꯤꯅꯤ. ꯍꯦ ꯇꯥꯏꯕꯪ ꯅꯋꯥ ꯑꯣꯏꯔꯤꯕ, ꯅꯪꯒꯤ ꯊꯥꯡ ꯑꯃ ꯏꯔꯣꯜꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯣ ꯑꯩꯅ ꯈꯨꯜꯂꯤ. ꯑꯩ ꯄꯨꯊꯣꯔꯛꯀꯦꯀꯣ. ꯑꯁꯤꯔ ꯌꯦꯡꯉꯣ. ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛꯇꯨ ꯃꯁꯥꯗꯨ ꯑꯉꯛꯄ ꯀꯌꯥ ꯐꯥꯎꯖꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯃꯈꯨꯠꯇ ꯂꯨꯄꯥꯒꯤ ꯐꯖꯈ꯭ꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕ ꯊꯥꯡ ꯑꯗꯣ ꯑꯁꯤꯔ ꯍꯥꯏꯅ ꯌꯦꯡꯉꯨ. ꯇꯣꯝꯄꯣꯛꯅ ꯃꯃꯥꯅ ꯇꯥꯛꯄꯤꯈꯤꯕ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯈꯨꯝꯂꯛꯏ. ꯅꯠꯇꯦ ꯍꯥꯏꯕ. ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯣꯜꯅꯨꯡꯗꯒꯤ ꯊꯥꯡ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯏ.
ꯃꯁꯤꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯂꯩꯔꯣꯡ ꯍꯛꯄ ꯊꯥꯡ ꯑꯁꯤꯔꯣ? ꯃꯁꯤꯗꯁꯨ ꯇꯣꯝꯄꯣꯛꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯊꯥꯡ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ, ꯃꯗꯨꯗꯁꯨ ꯇꯣꯝꯄꯣꯛꯅ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯊ꯭ꯔꯥꯏꯒꯤ ꯉꯥꯡꯂꯩꯅꯕ ꯊꯥꯡ ꯑꯃꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ, ꯃꯗꯨꯗꯁꯨ ꯇꯣꯝꯄꯣꯛꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯉꯥꯁꯨꯕꯗꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯟꯕ ꯀꯣꯂꯤꯡ ꯀꯥꯕ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯊꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, "ꯊꯥꯡ ꯑꯗꯨꯅꯤ ꯑꯩꯒꯤ, ꯃꯗꯨꯗꯣ ꯑꯩꯒꯤ ꯊꯥꯡꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ꯫ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯆꯨꯝꯕ ꯉꯥꯡꯕ, ꯀꯂꯛ ꯃꯤꯍꯧꯕ ꯌꯥꯎꯗꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯊꯤꯔꯛꯄ ꯃꯤꯁꯛꯇꯣ ꯅꯪ ꯑꯣꯏꯔꯤ꯫ ꯑꯆꯨꯝꯕ ꯉꯥꯡꯕ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯅꯥꯒꯤ ꯊꯥꯡ ꯑꯁꯤ ꯑꯣꯏꯅ ꯁꯤꯟꯅꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯏꯔꯨꯞꯇꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯁꯤꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯊꯥꯡ ꯑꯗꯨꯗꯤ ꯑꯃꯟꯕ ꯀꯣꯂꯤꯡ ꯀꯥꯕ ꯊꯥꯡ ꯑꯗꯨꯕꯨꯅꯤ꯫ ꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯅꯥꯒꯤ ꯊꯥꯡ ꯑꯁꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨ꯫ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯛꯀꯅꯤ꯫ ꯊꯥꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯂꯥꯟꯊꯦꯡꯅꯧ, ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ, ꯁꯤ ꯂꯧꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯄꯤꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯗꯨ ꯏꯁꯤꯡꯗ ꯏꯔꯨꯞꯇꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯇꯝꯁꯤꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯨ ꯂꯨꯈꯣꯏꯁꯨ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯃꯍꯥꯛ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯣꯝꯄꯣꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯈꯤꯕꯗꯣ ꯆꯨꯝꯂꯤꯗꯅ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯥꯟ ꯌꯥꯎꯔꯦ꯫ ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯃ ꯄꯥꯏꯔꯦ, ꯑꯗꯨꯒ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇ ꯁꯒꯣꯜꯗꯨ ꯊꯧꯖꯤꯟꯗꯨꯅ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯊꯥꯡꯗꯣꯟ 3 ꯊꯣꯛꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯝꯅꯕ ꯍꯥꯠꯂꯝꯃꯤ, ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯔꯗꯨꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯣꯝꯄꯣꯛꯄꯨ ꯊꯧꯅꯥ ꯐꯩ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯦ꯫ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫